Hi mayam, good morning. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦ ꯇꯧꯕꯅꯦꯕ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯚꯤꯗꯤꯑꯣ 60 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦꯕ. ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ 11 ꯚꯤꯗꯤꯑꯣꯁ ꯈꯛꯇꯅꯤ. ꯚꯤꯗꯤꯑꯣ 50ꯃꯨꯛ ꯂꯣꯏꯅ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯒꯤ. ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯁꯨ ꯑꯗꯨ ꯌꯥꯝꯅꯗꯤ ꯍꯩꯇꯕꯅꯤನ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ. ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯔꯤꯀꯣꯕꯔꯤ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯦꯕ ꯍꯣꯠꯅꯕꯤꯔꯤꯗꯣ. ꯔꯤꯀꯣꯕꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯕ. ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯔꯤꯀꯣꯕꯔꯤ ꯇꯧꯕ ꯌꯥꯕꯒꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕ. ꯁꯥꯊꯤ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣꯗꯣ. ꯁꯥꯊꯤꯅ ꯋꯥꯅꯗꯤ ꯁꯦꯝꯃꯒ ꯚ꯭ꯌꯨ ꯂꯥꯛꯄ ꯂꯥꯛꯇꯕ ꯀꯟꯇꯦꯟ ꯑꯃ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯑꯗꯨꯒ ꯁꯦꯝꯈꯤꯕꯅꯦꯕ. ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯥꯎꯏ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯏ. ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖꯀ ꯄꯤꯅ ꯑꯩꯒꯤ ꯐꯤꯂꯤꯡꯁ ꯂꯣꯏꯅꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯚ꯭ꯌꯨ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯈꯔ ꯌꯥꯎꯋꯦꯕ. ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ. ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ. ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯤꯡꯗꯣ. ꯑꯗꯣ ꯃꯌꯥꯝ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯃꯛꯄꯗꯣ ꯍꯥꯏꯗꯤ ꯁꯦꯝꯕꯗꯣ ꯁꯦꯝꯒꯅꯤ ꯁꯦꯝꯗꯕꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯥꯝꯅ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯌꯥꯎꯋꯦꯕ. ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ. ꯑꯩꯈꯣꯏ ꯏꯅꯝꯃꯗꯒ ꯑꯩꯅꯒ ꯁꯔꯄ꯭ꯔꯥꯏꯖꯀ ꯄꯤꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯑꯃꯈꯛ ꯑꯣꯏꯈꯤꯕꯅꯦꯕ. ꯑꯗꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦ. ꯑꯗꯩ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯗꯁꯨ ꯐꯣꯟꯗꯁꯨ ꯑꯃꯐꯥꯎ ꯍꯥꯞꯄꯧꯗ꯭ꯔꯦꯕ. ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯅꯅꯦ ꯋꯥꯈꯜꯗꯨꯒ ꯐꯣꯟꯗꯩꯁꯨ ꯂꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦꯕ. ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯐꯣꯟꯗꯁꯨ ꯑꯝꯇ ꯒꯦꯂꯔꯤꯗꯁꯨ ꯑꯝꯇ ꯌꯥꯎꯍꯧꯗꯦꯕ. ꯑꯗꯨꯒꯩꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯂꯣꯏꯅ ꯗꯤꯂꯦꯠ ꯑꯣꯏꯈ꯭ꯔꯦ. ꯚꯤꯗꯤꯑꯣ ꯗꯤꯂꯦꯠ ꯑꯣꯏꯈꯤꯕꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯈꯪꯕ ꯃꯤ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ. ꯍꯥꯏꯗꯤ ꯔꯤꯀꯣꯕꯔꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯌꯥꯕ ꯌꯥꯗꯕ ꯂꯩꯕꯗꯣ ꯑꯈꯪꯕ ꯂꯩꯔꯒꯗꯤ. ꯑꯩꯗꯤ ꯈꯪꯗꯦꯕ. ꯑꯩꯈꯣꯏ ꯑꯃꯅꯗꯤ ꯃꯦꯜꯒ ꯀꯩꯀꯥꯡꯗ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯥ ꯔꯤꯀꯣꯕꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅꯗꯤ ꯍꯥꯏꯌꯦꯕ. ꯑꯗꯣ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅ ꯃꯥꯁꯨ ꯍꯜꯂꯛꯄ ꯑꯌꯨꯛ ꯄꯨꯡ 7ꯒꯤꯗꯨꯒ ꯆꯠꯂꯒ ꯄꯨꯡ 11, 12 ꯇꯥꯏꯌꯦꯕ. ꯑꯗꯨꯅ ꯃꯥ ꯍꯜꯂꯛꯄꯗ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅꯅꯦ ꯃꯇꯝꯗꯣ ꯁꯪꯗꯕꯅꯤꯅ ꯀꯌꯥ ꯑꯗꯨꯒꯩꯗꯣ ꯃꯥ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ. ꯑꯗꯣ ꯃꯌꯥꯝ ꯈꯪꯕ ꯂꯩꯔꯒꯗꯤ ꯔꯤꯀꯣꯕꯔꯤ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯦ. ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯔꯛꯏꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯈꯪꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯌꯥꯕꯅꯤ ꯌꯥꯕ ꯂꯩꯔꯒꯗꯤ ꯌꯥꯕꯅꯤ ꯈꯣꯠꯄꯅꯤ ꯇꯥꯛꯄꯤꯔꯛꯅꯕꯅꯦꯕ. ꯑꯗꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ.